Baushe di yumpum oi pamaru ba pau kharab de daujeri RIMS ta nurse mari health ke Staaf Amasu positive oire. Resident Institute of Medical Sciences RIMS Impal ke ICU ta duty ta ba nurse ama yauna punna nurse mari COVID-19 positive Oikhiba ka loinana health directorate ke Staaf Amasu positive oire. RIMS ta ki phangba pau amagi matung ina ngasi institute asigi pediatric ward ta duty ta ba nurse ahum amade ICU da duty ta ba nurse amaga positive oire. ICU da duty tapa nurse aduna positive oikhre adu laichat asiki positive oikhiba kidney patient ama ICU da dialysis tawbada launa ki oiramba yai haire institute asiki dharma nephro water Layengkhiba mioi taruk laichat asiki positive oikhiba adu gi manungda mioi ani gi phibam yamna luna leiri haina RIMS ki phangba paw sina makhatana haire health directorate na thabak tawba staff amasu laichat asiki positive oirakpadagi Directorate asigi staff sing asidagi hauna test to Oikhre amasung ayek su makhatana test to khigani Directorate office ngasi hida kapthokre aire marakasida hospital sing thingjinrakpada Thoubal gi miham di pakhatnare Manipur da lairaba miyam gi di aingai leitana kanaraba government gi hospital sing COVID-19 na positive oiba Mioising thengnare haituna mathang thingjinraklabadi lairaba miyam gi marakta nabonaraklabadi loina sibagi phibam da leire aire Manipur COVID-19 की पॉजिटिव ओइबा मी की मसिंग हेनगलकपगा लोइना RIMS अमदि थौबाल डिस्ट्रिक्ट हॉस्पिटल थबक तोपा डॉक्टर सिंह नर्स सिंह अटेंडेंट सिंह अतै स्टाफ सिंह लोइना अनाबा सिंह बो लेपतना पॉजिटिव ओइबा हेनगलकपदगी ngarang दगी होना मणिपुर की ख्वाइदगी हेना चाव हॉस्पिटल RIMS थिंजिनखिबा का लोइना थौबाल डिस्ट्रिक्ट हॉस्पिटल सु थिंजिनख्रबने थौबाल डिस्ट्रिक्ट हॉस्पिटल थिंजिनखिबा अदुदा थौबाल गे मियाम दे हाइनिंगाइ लेतना खुदोंग साथबा फिबम मयोकनरे हाइना थौबाल की तोंगान बा मफम सिंग लेबा मियोसिंग फोंदोकनरकले Thoubal district community transmission makti natragana yamna kiningai oiba mong local transmission lakpadagi Thoubal dagi impal da pukat pa anaba sing Thoubal dagi ni haiduna yengbidabagi asiba phawbu yaukhiba natana Masana COVID-19 gi negative oibagi se puthoklaka impal gi private hospital amada ming challaga operation phawbu tawkhraba ama doctor nurse amadi attendant amatana changlaktuna yengbidre haire chumna yengbidabada natana numit nini rom Chana bapide mayumdagi purgan ki air basuya de amadi lairaga sagi hair basuja de haina nabagi kangbuna phongdorok paga loidana ising phawba thakpa phangde haire Thoubal district ki Mioising Impal da leiba hospital gi doctor kharana ningthina to widaba amadi layengbiu haiba yaraktaba phibam asida Thoubal district hospital thinjinkhiba asidi district asigi miyam siro haibaga manare haina su phongdoragli doctor amadi COVID-19 ki positive oiba doctor amadi atei Mioising leire haiduna hospital sing adumak thingjin Narabadi Manipur COVID-19 na mi sidrabasu atopa anabasing namaram oiduna mi yamna siragani haina phongdorakle masigi matangda authorities sing na khanaba chumi haina su phongdokle atopa pau amadana BSF personnel nipan positive oire Churachandpur da inong nobo oina home quarantine da Leibi Chahi ani gi nupi masa COVID-19 positive oibaga loinana BSF personnel nipan su positive oire Chahi ani dangari banupi masa adu mama mapaga loinana Delhi dagi halaklaga home quarantine tawduna leibane Sample samaga humdraga ni thui lakut khibagi manungda ngarang nupi masa adu ge result phangbada positive oirakibani amromda SDC BSF ki campus manungda leiba samaga taraga humdoi battalion BSF ke personal nipan rapid antigen test RAT kit sinjanun test tawbada ngasi COVID-19 positive oiba thengnare haire person humponipan na RAT taunanaba aduga person marfuma thoina PCR test taunaba sample collection tawkhibagi manungda person nipan positive oibane amaromda Churachandpur gi lanai clinic advanced diagnostics ta dapot thabak tawba positive oikhraba mi aduga contact laikhiba mi chama humpumari gi sample test tawbada loinamak negative oire hana so miyo eduga naknaki amasung sokna samnaki haiba mi sing test tawkhibaga loinana positive oikhiba mi aduga contact laiki haina singna duna test tawkhiba punna jamri marfu sukhre amadi test tawkhiba punamak negative oikhre Thoubal de doctor ahum na Layengkhiba Mioising Masana Khangna test tounaba Khanghalli ngarang Thoubal district hospital gi casualty and trauma center CTC da mathok toriba doctor ahum amasung flu clinic ta duty tabo ward attendant ama COVID-19 positive oikhraba matung hospital asi kudak tagi makhataba order ama thoktre phawba thingjin bagi order ngarang hospital asi gi medical superintendent Oire BCS memsa dibi na thokre masigi section thora lokat po oina makoiga nakna basokna masigi district surveillance team Thoubal na thibagi thabak chathari order asina makhatana hai makhoi ga hakthengna na thengna rup hospital sigi staff amadi casualty da layingla bana ba khudingmak
ngasi amadi hayangi nongthil pung amada hospital asigi OPD counter da report tounaba khanghalli aduga nakoi na thengna rebo singchu makhata na laina asi chantoraktana ba home quarantine tounaba khanghalli arobi content sing asigi maruba paw khara asibu pawdum jari ba Manipur Local News YouTube channel amade Facebook page asidagi yengbiri ba punama puthaga jari loina na channel asina dumda kanarabadi subscribe like and share tawba kawi gunu punamapu amukha na thaga jari